ꯃꯌꯥꯝꯗꯨ ꯄꯥꯈꯠꯂꯗꯨꯅ ꯉꯥꯟꯕꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯦ ꯅꯨꯡꯁꯤꯠꯁꯨ ꯃꯔꯝ ꯈꯪꯗ ꯄꯥꯈꯠꯄꯗ ꯌꯥꯎꯔꯤꯕꯅꯤ ꯊꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯅꯅꯥꯎꯁꯦ ꯌꯦꯟꯗꯦꯝ ꯆꯥꯕ ꯌꯥꯗꯕꯅꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯍꯥꯟꯅ ꯃꯥꯅꯁꯨ ꯍꯥꯏꯔꯛꯇꯦ ꯅꯨꯡꯁꯤꯗꯣ ꯉꯁꯤꯗꯤ ꯏꯀꯥꯏꯔꯛꯂꯦ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯅ ꯆꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛ ꯉꯥꯟꯕꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯨꯗꯕꯁꯤ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯥꯟꯕꯅ ꯋꯥꯔꯝꯒꯗꯕꯗꯨ ꯈꯟꯕꯗ ꯉꯥꯟꯕꯗꯣ ꯁꯣꯂꯤ ꯁꯣꯂꯤ ꯊꯣꯛꯂꯛꯑꯒ ꯉꯥꯔꯤ ꯑꯃꯇ ꯆꯥꯒꯦꯕ ꯅꯨꯡꯁꯤ ꯏꯐꯤꯡ ꯐꯤꯡꯅ ꯑꯍꯣꯏ ꯑꯍꯣꯏ ꯑꯩ ꯂꯧꯔꯛꯀꯦ ꯀꯅꯥꯅꯁꯨ ꯋꯥ ꯉꯥꯡꯕ ꯅꯪꯗꯅ ꯅꯨꯡꯁꯤ ꯄ꯭ꯔꯄ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯉꯥꯟꯕꯗ ꯃꯥꯒꯤ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯈ꯭ꯔꯦ ꯅꯨꯄꯤꯅꯕꯨ ꯄꯤꯖꯔꯗꯤ ꯆꯥꯕ ꯌꯥꯏ ꯈꯪꯗꯦ ꯌꯥꯗꯦ ꯈꯪꯗꯦ ꯍꯦꯛꯇ ꯆꯥꯕꯅꯤꯅꯦ ꯅꯪꯁꯨ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯥꯏꯗꯅ ꯃꯥꯗꯤ ꯀꯃꯥꯏ ꯈꯪꯅꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨ ꯍꯥꯏꯅꯕꯒꯤ ꯃꯇꯝꯒ ꯐꯪꯂꯝꯃꯣꯏ ꯆꯠꯂꯣ ꯅꯣꯏ ꯑꯅꯤ ꯑꯉꯥꯡꯁꯤꯅ ꯃꯁꯥ ꯉꯝꯗ꯭ꯔꯗꯅ ꯂꯩꯔꯦ ꯁꯤꯗ ꯉꯥꯡꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯅꯣꯏ ꯑꯅꯤꯕꯣ ꯉꯥꯟꯕ ꯋꯥꯒ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯅꯨꯡꯁꯤꯗꯣ ꯉꯥꯔꯤ ꯑꯔꯧꯕꯗꯣ ꯄꯨꯔꯛꯂꯒ ꯍꯥꯏꯔꯤ ꯁꯦ ꯉꯥꯔꯤ ꯉꯥꯟꯕꯁꯨ ꯉꯥꯔꯤꯗꯨ ꯂꯧꯗꯨꯅ ꯆꯥꯁꯤꯜꯂꯤ ꯈꯔ ꯐꯔꯕꯣ ꯏꯃꯥ ꯀꯩꯒꯤꯅꯣ ꯌꯦꯟꯗꯦꯝ ꯆꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯃꯥꯅ ꯅꯅꯥꯎꯁꯦ ꯊꯥꯏꯅ ꯌꯥꯝ ꯉꯥꯎꯔꯛꯈ꯭ꯔꯕ ꯑꯗꯨꯃꯛꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯤꯕꯅꯤ ꯀꯩꯕꯣ ꯏꯃꯥ ꯌꯥꯔꯦ ꯂꯦꯞꯄꯣ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯣꯏꯔ ꯃꯥꯜꯂꯦ ꯌꯦꯟꯗꯦꯝꯗꯤ ꯂꯥꯏꯈ꯭ꯔꯣ ꯄꯥꯟ ꯐꯥꯎ ꯆꯥꯗꯦ ꯑꯍꯥꯎꯕ ꯃꯈꯩꯗꯤ ꯆꯥꯗ꯭ꯔꯕꯅꯤ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯁꯨ ꯂꯣꯏ ꯆꯥꯅꯤꯡꯉꯤꯅꯤ ꯃꯈꯨꯠꯅ ꯏꯔꯣꯜꯂꯤꯕꯗꯣ ꯌꯥꯝ ꯄꯥꯝꯃꯨꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅ ꯅꯝꯗꯅ ꯆꯥꯁꯤꯜꯂꯤꯕꯅꯤ ꯌꯥꯗꯕꯩ ꯅꯠꯇ꯭ꯔꯣ ꯁꯤ ꯊꯣꯛꯂꯤꯁꯦ ꯑꯩꯗꯤ ꯈꯪꯗꯝꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯄꯤꯔꯤꯁꯤꯅ ꯊꯣꯏꯅ ꯃꯇꯨꯡꯗꯩꯗꯤ ꯁꯣꯏꯔꯣꯏꯗ ꯈꯪꯂꯃꯤꯅ ꯅꯨꯡꯁꯤ ꯄꯥꯈꯠꯄ ꯃꯥꯟꯕ ꯁꯛꯇꯝꯗ ꯑꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯣꯔꯦꯟ ꯃꯅꯤꯡ ꯈꯔ ꯇꯣꯏꯅ ꯆꯠꯂꯅꯤ ꯑꯁ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦꯁꯦ ꯌꯥꯔꯦ ꯆꯠꯂꯣ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯁꯤ ꯅꯣꯏ ꯃꯌꯥꯝ ꯁꯨꯕꯗ ꯑꯉꯥꯡꯁꯦ ꯃꯃꯣꯏ ꯃꯀꯣꯛ ꯈꯪꯗꯅ ꯉꯥꯎꯔꯅꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯅꯅꯥꯎ ꯁꯣꯛꯄ ꯌꯥꯗꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯊꯣꯏ ꯇꯐꯤꯡ ꯊꯣꯛꯈꯤ ꯕꯦꯃꯥ ꯆꯥꯛ ꯆꯠꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯁꯅꯥꯇꯣꯝꯕꯁꯨ ꯍꯧꯒꯠꯅ ꯂꯥꯛꯑꯣ ꯏꯃꯥ ꯑꯩꯗꯤ ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯃꯃꯧꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯈꯪꯂꯗꯨꯅ ꯍꯣꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯥꯔꯣ ꯁꯅꯥꯇꯣꯝꯕꯒ ꯊꯕꯥꯒꯁꯨ ꯊꯣꯛꯈ꯭ꯔꯤ ꯃꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯉꯥꯟꯕ ꯑꯩꯗꯣ ꯁꯣꯏꯈꯤꯕꯅꯦ ꯑꯌꯣ ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯩ ꯄꯨꯛꯅ ꯃꯛꯎꯔꯥ ꯅꯨꯡꯁꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯕꯨꯛꯇ ꯇꯂꯞꯅ ꯅꯝꯃꯤ ꯄꯥꯈꯠꯄꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ ꯉꯥꯟꯕ ꯃꯤꯍꯨꯜꯗꯣ ꯗꯪ ꯆꯣꯡꯉꯛꯏ ꯅꯨꯄꯤ ꯃꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯛꯏ ꯇꯔꯥꯎꯕꯤ ꯃꯤꯁꯅꯥ ꯑꯅꯤ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯝꯕꯥꯜ ꯃꯔꯥꯏꯕꯛꯇ ꯁꯝ ꯃꯔꯨ ꯈꯔꯁꯨ ꯅꯥꯟꯊꯔꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯄꯥꯜꯂꯤꯕ ꯄꯥꯠ ꯈꯨꯗꯤꯡꯃꯛ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤ ꯈꯔ ꯐꯔꯕꯣ ꯀꯩꯅꯣ ꯅꯥꯔꯩꯒ ꯇꯛꯈꯠꯂꯛꯏꯁꯤꯅ ꯑꯃꯨꯛ ꯉꯥꯟꯕ ꯑꯆꯨꯝꯕ ꯁꯥꯗꯅ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯎꯔꯕ ꯁꯤꯟꯐꯝꯗꯣ ꯑꯃꯨꯛ ꯄꯥꯏꯅꯕ ꯍꯣꯠꯅꯔꯛꯏ ꯐꯗ꯭ꯔꯤ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯇꯥꯡꯁꯤꯗ ꯅꯨꯄꯤꯁꯤꯗꯤ ꯃꯥꯒꯤ ꯈꯗ꯭ꯔꯛꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅ ꯉꯥꯔꯤ ꯆꯥꯈ꯭ꯔꯗꯨꯕꯨ ꯐꯗ꯭ꯔꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯉꯥꯟꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯋꯥ ꯀꯞꯊꯣꯔꯛꯏ ꯑꯣꯏ ꯃꯥ ꯑꯩ ꯅꯥꯔꯦ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯆꯤꯟꯗꯣ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯦꯟꯗꯨꯅ ꯀꯩꯅꯣ ꯀꯞꯀꯅꯣ ꯏꯃꯥ ꯍꯣꯏ ꯈꯪꯂꯗꯤ ꯑꯃꯨꯛ ꯁꯥꯎꯅꯤꯌꯦ ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝ ꯅꯥꯔꯦ ꯑꯁ ꯅꯪ ꯅꯍꯥꯟꯈꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯇꯧꯗꯦ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯐꯈꯤꯕꯅꯤ ꯉꯁꯤꯗꯤ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯀꯨꯏꯔꯕꯅꯤ ꯆꯥꯈꯤꯗꯕ ꯑꯗꯨꯅꯔ ꯈꯪꯗꯦ ꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩꯁꯦ ꯅꯨꯡꯁꯤꯅ ꯉꯥꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯍꯤꯞꯊꯅꯕ ꯍꯣꯠꯅꯩ ꯅꯨꯡꯁꯤ ꯉꯥꯟꯕꯗ ꯌꯦꯡꯗꯨꯅ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯃꯨ ꯄꯨꯛ ꯅꯥꯔꯒ ꯁꯣꯐꯥꯁꯤꯗ ꯇꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯉꯥꯟꯕ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯇꯂꯞꯅ ꯑꯩ ꯁꯤꯗ ꯁꯨꯝ ꯇꯨꯝꯒꯦꯗ ꯉꯥꯟꯕ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯒꯅꯨ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯪꯗꯤ ꯀꯥꯏꯗ ꯇꯨꯝꯗꯣꯏꯕ
ꯑꯩ ꯁꯣꯐꯥꯗ ꯇꯨꯝꯃꯒꯦ ꯉꯥꯟꯕꯗꯣ ꯕꯤꯠ ꯈꯪꯍꯟꯍꯜꯂꯤ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯗꯨꯅ ꯌꯥꯔꯅꯤ ꯑꯩ ꯁꯣꯐꯥꯁꯤꯗ ꯁꯨꯝ ꯇꯨꯝꯃꯒꯦ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯃꯨꯡꯗ ꯇꯨꯝꯕ ꯇꯥꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯀꯩꯝ ꯁꯣꯛꯆꯔꯣꯏꯀꯣ ꯃꯌꯥꯏꯗ ꯈꯟꯖꯟꯁꯦ ꯑꯍꯣꯏꯁꯦ ꯉꯥꯟꯕ ꯅꯣꯛꯃꯤ ꯇꯧꯖꯩ ꯅꯨꯡꯁꯤꯅ ꯉꯥꯟꯕꯕꯨ ꯁꯧꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥ ꯑꯃ ꯊꯨꯞꯄꯒ ꯊꯝꯂꯤ ꯉꯥꯟꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯂꯨꯍꯣꯡꯕ ꯀꯨꯏꯔꯕꯁꯨ ꯉꯁꯤꯁꯦ ꯃꯥꯒꯤꯗꯤ ꯐꯃꯨꯡꯗ ꯑꯅꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯗꯥꯅꯤꯌꯦꯜꯗꯣ ꯃꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯪꯗꯕꯒꯤ ꯇꯨꯝꯂꯝꯗꯥꯏꯗꯣ ꯐꯣꯟ ꯇꯧꯖꯩ ꯑꯗꯨꯕꯨ ꯑꯣꯐ ꯂꯩꯔꯝꯃꯤ ꯁꯤꯗꯤ ꯑꯣꯐꯀ ꯊꯝꯃꯤꯅ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯑꯉꯥꯡꯅꯤ ꯍꯟꯖꯤꯟ ꯑꯗꯨꯕꯨ ꯑꯣꯐ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯃꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯖꯥꯠꯂꯣ ꯄꯥꯈꯠꯄꯅ ꯅꯨꯄꯥꯁꯤꯗꯤ ꯐꯝꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯐꯣꯟ ꯄꯥꯏꯔꯛꯑꯣꯕ ꯇꯥꯇꯣꯟꯁꯤ ꯌꯥꯝ ꯄꯥꯈꯠꯂꯤ ꯇꯧꯐꯝ ꯈꯪꯗ ꯐꯨ ꯍꯧꯒꯠꯇꯨꯅ ꯔꯤꯆꯥꯔꯗꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯏ ꯔꯤꯆꯥꯔꯗ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯁꯦ ꯔꯤꯆꯥꯔꯗꯁꯨ ꯎꯏꯔꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯉꯤ ꯀꯩꯗꯧꯔꯒꯦ ꯇꯥꯇꯣꯟ ꯅꯪ ꯃꯉꯣꯟꯗ ꯁꯤꯟ ꯄꯤꯔꯝꯕ ꯅꯠꯇ꯭ꯔꯣ ꯇꯥꯇꯣꯟ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯃꯤ ꯇꯨꯝꯃꯒ ꯀꯥꯏꯍꯜꯂꯒ ꯅꯪꯕꯨ ꯁꯤꯟ ꯄꯤꯔꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏ ꯄꯤꯔꯝꯃꯦ ꯍꯥꯏꯃꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯊꯥꯖꯗꯗꯅ ꯍꯪꯕ ꯂꯥꯛꯏ ꯃꯥꯜꯂꯦ ꯇꯜꯂꯦ ꯑꯣꯏꯕ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃ ꯀꯥꯟꯁꯤꯗ ꯇꯨꯝꯕ ꯂꯥꯏꯔꯤ ꯑꯃꯗꯣ ꯐꯣꯟ ꯑꯣꯐ ꯂꯩꯃꯤ ꯇꯥꯇꯣꯟ ꯍꯥꯟꯅꯗꯤ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯍꯪꯂꯁꯨ ꯁꯥꯎꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯕ ꯐꯣꯟꯁꯦ ꯑꯣꯐ ꯂꯩ ꯍꯥꯏꯃꯤ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯑꯉꯥꯡꯅꯤ ꯇꯥꯇꯣꯟ ꯄꯥꯈꯪ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯊꯣꯡꯒꯥꯟꯗ ꯂꯦꯞꯍꯧꯕꯅꯤ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯊꯣꯡꯗꯣ ꯒꯝ ꯂꯣꯟꯁꯤꯟꯈꯤ ꯗꯥꯅꯤꯌꯦꯜ ꯈꯣꯏꯔꯥꯎ ꯈꯣꯏꯁꯥꯎꯅꯅ ꯑꯩ ꯏꯁꯦ ꯁꯨꯝ ꯀꯥꯗꯧꯔꯤꯗꯩ ꯃꯗꯨꯒꯤ ꯁꯥ ꯃꯥꯟꯕ ꯅꯨꯄꯥꯗꯨꯅꯒ ꯐꯥꯈ꯭ꯔꯕ ꯖꯥꯠꯂꯕ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯅꯠꯇꯦ ꯇꯨꯝꯕ ꯌꯥꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯥꯇꯣꯟ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯏꯃꯥꯅ ꯐꯣꯟ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯩ ꯇꯥꯇꯣꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯦ ꯇꯥꯇꯣꯟꯅꯗꯤ ꯑꯩꯅ ꯐꯣꯟ ꯑꯣꯐ ꯊꯝꯃꯦ ꯍꯥꯏꯅ ꯈꯜꯂꯝꯅꯤ ꯑꯗꯣ ꯅꯠꯇꯦ ꯏꯃꯥꯅ ꯐꯣꯟ ꯂꯧꯁꯤꯟꯈꯤꯕꯒꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯃꯈꯣꯜ ꯊꯣꯡꯅꯤ ꯄꯥꯈꯠꯄꯒꯤ ꯃꯈꯣꯏꯅ ꯃꯆꯤꯟꯒ ꯃꯦꯟꯗꯨꯅ ꯀꯞꯆꯔꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯄꯤꯛꯇꯛ ꯇꯧꯔꯤꯕ ꯊꯣꯡꯅꯥꯎꯗꯨꯗ ꯊꯤꯜꯂꯛꯏ ꯕꯤꯗ꯭ꯌꯥ ꯑꯩ ꯇꯥꯇꯣꯟꯅꯦ ꯅꯪ ꯇꯨꯝꯗ꯭ꯔꯗꯤ ꯊꯣꯡ ꯍꯥꯡꯉꯣ ꯕꯤꯗ꯭ꯌꯥꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯊꯣꯡꯅꯥꯎ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯉꯤ ꯗꯥꯅꯤꯌꯦꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯇꯣꯟ ꯀꯩꯒꯤꯅꯣ ꯐꯣꯟ ꯑꯣꯐ ꯊꯝꯃꯤꯗꯦ ꯃꯩ ꯌꯥꯎꯗ꯭ꯔꯕꯣ ꯑꯗꯨ ꯑꯣꯏꯒꯅ ꯐꯣꯟꯗꯣ ꯇꯥꯇꯣꯟ ꯆꯥꯔꯖ ꯇꯧꯕꯤꯔꯛꯑꯒꯦ ꯅꯪ ꯇꯥꯇꯣꯟꯒꯤꯁꯦ ꯂꯧꯍꯧꯔꯣ ꯏꯃꯥꯅ ꯐꯣꯟꯗꯣ ꯐꯥꯈ꯭ꯔꯦ ꯏꯍꯦ ꯑꯗꯨꯒꯤ ꯀꯞꯄꯤꯔꯣ ꯅꯪꯒꯤꯗꯣ ꯑꯗꯨꯒꯤ ꯀꯞꯄ ꯍꯧꯅꯗꯦ ꯇꯥꯇꯣꯟꯒꯤꯁꯤ ꯂꯧꯔꯣ ꯑꯃꯨꯛ ꯐꯥꯈ꯭ꯔꯗꯤ ꯅꯣꯏ ꯏꯃꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯁꯦ ꯇꯥꯇꯣꯟ ꯕꯤꯗ꯭ꯌꯥ ꯏꯃꯥꯅ ꯐꯨꯕ꯭ꯔꯣ ꯐꯨꯏ ꯏꯁꯨ ꯊꯣꯛꯏ ꯌꯥꯝꯁꯨ ꯅꯥꯏ ꯀꯗꯥꯏ ꯌꯦꯡꯒꯦ ꯕꯤꯗ꯭ꯌꯥ ꯐꯅꯦꯛ ꯃꯆꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯈꯨꯕꯣꯝꯗ ꯇꯥꯔꯤꯕ ꯗꯥꯛꯇꯨ ꯎꯠꯂꯤ ꯇꯨ ꯁꯤꯗꯁꯨ ꯑꯗꯨꯒ ꯁꯤꯗꯁꯨ ꯗꯥꯅꯤꯌꯦꯜ ꯇꯞꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯕꯤꯗ꯭ꯌꯥ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯕꯤꯗ꯭ꯌꯥ ꯃꯉꯛꯇꯨ ꯍꯥꯏ ꯀꯩꯒꯤ ꯆꯥꯗ꯭ꯔꯤꯅꯣ ꯆꯥꯒ ꯈꯟꯅꯕꯁꯨ ꯅꯠꯇꯅ ꯈꯪꯗꯦ ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯃꯁꯛ ꯊꯤꯕꯅꯤ ꯃꯁꯛ ꯊꯤꯔꯗꯤ ꯇꯥꯇꯣꯟꯅ ꯄꯥꯝꯃꯣꯏꯗ꯭ꯔꯣ ꯃꯁꯛ ꯊꯤꯔꯁꯨ ꯐꯖꯔꯁꯨ ꯇꯥꯇꯣꯟꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ ꯑꯗꯨ ꯑꯣꯏꯁꯨ ꯇꯥꯇꯣꯟꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯆꯥꯛ ꯆꯔꯥ ꯍꯦꯟꯒꯅꯨ ꯐꯠꯇꯦ ꯆꯈꯥꯎ ꯁꯣꯛꯄꯅꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯛꯏ ꯆꯥꯊꯣꯛꯎꯔꯣ ꯁꯦ ꯐꯣꯟꯁꯦ ꯅꯪ ꯄꯥꯏꯍꯧꯔꯣ ꯔꯤꯆꯥꯔꯗꯀꯤ ꯅꯝꯕꯔꯗꯨꯗ ꯇꯧꯔꯣ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯑꯣꯀꯣ ꯀꯞꯄ ꯌꯥꯗ꯭ꯔꯦꯀꯣ ꯆꯥꯊꯣꯛꯎꯔꯣ ꯕꯤꯗ꯭ꯌꯥ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈꯤ ꯗꯥꯅꯤꯌꯦꯜꯁꯨ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯋꯥ ꯍꯦꯛ ꯁꯪꯉꯤꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯔꯤꯆꯥꯔꯗ ꯁꯥꯎꯔꯛꯂꯤ ꯍꯟꯗꯛꯇꯤ ꯇꯥꯇꯣꯟ ꯀꯩ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯂꯅꯨ ꯁꯠꯄꯤꯔꯛꯑꯣ
Richard sauri Tatona hairebanina tholokduna phone do piri Taton dusto adaidi yela ara hairam laga chatkri Magi ka da singlaktuna famung da famlaga kolak pangairami Ngihaki matong call du lakle Wana ngairambanina satpai khali Vidya Taton Tumba changa ba Blanket na khumaga layini Chak charaba natro Chari Phare tumjaro pungsu thengi Ada Taton Aina taroktradi tarokanu ko Imana mo khangkhini Ahoy Wakal lay tarabanina animag tungkri Ngarang di nupiga famung amata tuminarabanina mikap thoktre Nungsinasto ngarang masayam kanangam dabanina haudoktre Belix tu ngasidi hidak thaktre famung de hiptuna leire Wakal kaya mastu khale Thoigi aduga mana ngan bahoida changkhiba kaya Makhoi hum amato oina punkhiba kaya ama Makhoi ahum si karigumba hiram amatada mirai nande Punna tarokpa ngaptani Aduba mana maram oiraga ngasidi nganbagi kana sulaitaba amadi Richard kidamak chen song tongnaba kana amata leitabaga chap manare Sum khalakpada kadaidagi no khangde Mangda ingaw ngausaba saktam isam samdaba maithong Mamota noksaba saktam ama chongthorakle Mani saktam ase magi maram gidamak magi mamonok paminaw ingaw ngausaba mataw mangkhibani Ningsinglai haukraba thaudokhara Nungsiba matam pamuba matam Nungaiba matam Pumnamaki haurakfam oikhiba matamdo Makoina tien karakpagi matamni School sida leiba miyay khuding boarding da lainarakli Mayamdagi marakta makoi ahumdasu yaurakli Angawbi jagannabi nupidugi thamoido haraujabani Nupa mabu numit khuding mikup khuding uzaba fanglani khanbada Ai baibige Khawzo amam pairaga changlakliba nupa ahumdudagi khara mathong chadaba mada yengduna nupi masaduna hairakpani Beli ushitana chimbal chinglap noktuna ngamani he Lahi suhande makhanga metuna Ai nangamdaba kaisu leitiko nang phau thangalaga lengjamda hapaga puge khalimni Nganba amadi Richard khangnongle Felix to pairap nupi mada yengle Pigli khopiktuga nganglakliba waduga pariba khupaduga Yari bema tauriba dhaptuga yengningde Nangde yengning he Sise purone ngamrengsi Lahi so ngamda ngamadaba yeningdana Beliki makutagi khawjawdo lawi Si khakibu Ngamnaba thangba hauki Belik nokmi Makhanga melaga yengkhairi Picture he pikhe ngamnaba haiduna Sro jingduna puribadu ubada Perper laktuna khawdumali Chelada Sakta aduga ngamsungamoidabda Matam manghandana Nganbana Bye Adudi changhage ko Nganbasu changkhre Richard moli Ani singa saide suklibani Hostel da lainindi haiduna Kei bitabu Sida laibani hena nungaibani Nangdi hainaramlanine Kuina layaklabanina Aisu ahamadadi yam thi hainade Aduga kuiraga nungaire Yungi midi toina lakbro Lakdeda Kedo lakdino Lahi nungaitre khangladuna Richard so wadu thaidori Adudi aisu changage ko Ahoy ado nayamada khara war uko yam lemjade Nangna khara war udana Ekoina haibada yadre Nangna sangnaba ma iya yade mado Richard suna winami changkre Lahi su suktuna lairi Nganba amadi Belik to wari tauri Belikna Ahi apa yam sabangane Ahi apa khara sajaraso masakti sum phajai ko Sak phajaraga aingonda kai kanagi Nangi dade mama mpa leite Ayako machana haibagi yadiro Mama mpa na ningthini yokidaba mabu Kayam phaba nupi oidunu Khangde nupa Na wakhan khaluko Me atok nungsijaidubu Kaidi nungsibano Khatpa yarina khalini Tungdagi Nangso haifet ngangi he Nganbana Tumin Nangna oina nungsileyamni ko Lahi uba yadi Naya thangatana wati thadadugi Belikna Yare nushinbam tokura shilo Richard na ahoy Belik nganbada yengduna Ado noina chido thi fajaye Mana fajadana Kaifa fajaduiba
ꯅꯨꯡꯁꯤ ꯌꯧꯉꯝꯕ ꯅꯠꯇꯦ ꯔꯤꯆꯥꯔꯗꯅ ꯅꯆꯦꯗꯒꯤ ꯀ꯭ꯔꯁꯅ ꯍꯦꯜꯂꯕ ꯀꯩ ꯊꯝꯃꯣꯏꯅꯣ ꯕꯦꯔꯤꯛꯅ ꯍꯦꯔꯥ ꯑꯩ ꯌꯥꯎꯔꯤꯁꯤ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤꯅꯦ ꯑꯩꯈꯣꯏ ꯊꯣꯏꯅ ꯍꯦꯟꯕꯖꯥꯠꯅꯤ ꯉꯥꯟꯕ ꯕꯦꯂꯤꯛꯇ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯩꯗꯤ ꯆꯩ ꯄꯥꯏꯔꯛꯀꯅꯤ ꯑꯃꯨꯛꯇꯪ ꯆꯥꯏꯅꯕ ꯌꯥꯕꯖꯥꯠꯅꯤ ꯔꯤꯆꯥꯔꯗꯅ ꯌꯥꯏꯗ ꯅꯣꯏ ꯑꯅꯤꯕꯣ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝ ꯑꯍꯧꯕ ꯅꯨꯃꯤꯠꯇꯨꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯩ ꯑꯍꯨꯝꯗꯨꯗꯤ ꯃꯋꯥꯒ ꯂꯧꯕꯤꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯃꯍꯩ ꯂꯥꯏ ꯇꯤꯟꯕꯨ ꯈꯣꯏꯔꯝꯕ ꯄꯦꯔꯦꯟꯁꯁꯤꯡꯗꯣ ꯂꯥꯛꯅꯔꯤ ꯑꯗꯨꯕꯨ ꯂꯩꯍꯤꯒꯤꯗꯤ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯦ ꯃꯌꯥꯝꯒꯤ ꯃꯇꯧꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯆꯔꯣꯏ ꯂꯩꯍꯤ ꯐꯠ ꯂꯩꯊꯣꯔꯛꯏ ꯀꯅꯥꯝ ꯂꯥꯛꯄꯤꯗ꯭ꯔꯕꯣ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯑꯩꯒꯤ ꯏꯃꯥꯗ ꯈꯣꯏꯔꯝꯃꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯗꯦ ꯂꯩꯍꯤ ꯍꯧꯖꯤꯛꯇꯗ ꯎꯔꯛꯏ ꯔꯤꯇꯥ ꯑꯃꯗꯤ ꯁꯦꯝꯆꯥ ꯂꯦꯞꯂꯤꯗꯣ ꯏꯆꯥꯒꯤ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯕꯣ ꯂꯩꯍꯤ ꯏꯀꯥꯏꯔꯛꯂꯦ ꯁꯦꯝꯆꯥꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅꯤ ꯈꯜꯂꯨ ꯂꯩꯍꯤ ꯇꯝꯅ ꯔꯤꯇꯥ ꯑꯃꯗꯤ ꯁꯦꯝꯆꯥꯟꯗ ꯈꯨꯔꯨꯝꯃꯤ ꯃꯇꯧꯗ ꯕꯦꯂꯤꯛ ꯅꯣꯛꯃꯤ ꯌꯦꯡꯂꯤ ꯃꯃꯥ ꯔꯤꯇꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗꯣ ꯅꯪ ꯕꯕꯥꯅ ꯉꯥꯏꯍꯧꯔꯦ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯗꯅ ꯕꯦꯂꯤꯛ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯟꯊꯈ꯭ꯔꯦ ꯑꯃꯨꯛ ꯔꯤꯇꯥꯁꯨ ꯃꯆꯥ ꯑꯉꯥꯎꯕꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯏꯆꯥ ꯀꯔꯤ ꯇꯧꯔꯦ ꯕꯦꯂꯤꯛ ꯃꯃꯥꯗ ꯌꯦꯡꯂꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯃꯃꯥ ꯄꯥꯝꯗꯦ ꯍꯥꯏꯌꯣ ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯏꯃꯥꯗꯗꯤ ꯍꯥꯏꯌꯣ ꯏꯃꯥ ꯉꯍꯥꯟꯕꯒꯤ ꯏꯆꯦꯗꯣ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯔꯤꯇꯥ ꯉꯛꯈ꯭ꯔꯗꯨꯅ ꯑꯗꯨꯒ ꯏꯆꯥꯅ ꯏꯃꯥ ꯑꯩ ꯏꯆꯦ ꯊꯣꯏꯁꯦ ꯅꯨꯡꯁꯤꯔꯦ ꯐꯠꯇꯦ ꯅꯆꯦꯗ ꯅꯨꯡꯁꯤꯕ ꯌꯥꯗꯦ ꯕꯦꯂꯤꯛ ꯇꯞꯅ ꯃꯃꯥꯒꯤ ꯃꯊꯥꯗ ꯆꯪꯗꯨꯅ ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯔꯣꯏꯒꯦ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯉꯥꯎꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯄꯥꯁꯤꯁꯨ ꯌꯥꯝ ꯁꯥꯎꯔꯕꯅꯤ ꯏꯃꯥ ꯑꯩꯁꯨ ꯉꯥꯟꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯊꯤꯔꯒꯦ ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯆꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯃꯇꯤꯛꯄꯨ ꯆꯥꯔꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯊꯕꯛ ꯑꯃꯗꯤ ꯇꯧꯈꯤꯁꯤ ꯑꯁ ꯅꯠꯇꯦ ꯂꯥꯛꯑꯣ ꯅꯄꯥ ꯉꯥꯏꯔꯝꯂꯅꯤ ꯃꯃꯥ ꯃꯆꯥꯗꯣ ꯀꯨꯝꯊꯔꯛꯂꯤ ꯁꯦꯝꯆꯥꯟ ꯃꯆꯥ ꯎꯕꯗ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ ꯀꯩꯗꯧꯕꯒꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕꯁꯦ ꯕꯦꯂꯤꯛ ꯃꯄꯥꯗ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯔꯤꯇꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯅꯤ ꯁꯦꯝꯆꯥꯟ ꯃꯆꯥꯗ ꯍꯨꯠꯇꯨꯅ ꯌꯦꯡꯂꯒ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯡꯉꯕꯣ ꯁꯦꯡꯉꯦ ꯕꯕꯥ ꯁꯦꯡꯉꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯕꯕꯥ ꯑꯩ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯂꯣ ꯍꯣꯡꯕꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯍꯣꯡꯂꯁꯨ ꯌꯥꯅꯤ ꯍꯥꯟꯅ ꯀꯟꯁꯤꯜꯂꯒ ꯊꯝꯕꯅ ꯐꯅꯤ ꯈꯟꯕ ꯅꯪꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯒ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯊꯥꯖꯔꯛꯄ ꯍꯧꯅꯗꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯔꯤꯆꯥꯔꯗ ꯍꯣꯏꯗꯁꯨ ꯆꯠꯄꯤꯔꯨꯁꯨ ꯃꯤ ꯅꯨꯡꯉꯥꯏꯔꯣꯏ ꯊꯕꯛꯁꯨ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯉꯥꯟꯕ ꯍꯣꯏꯔꯣꯝꯗꯅ ꯅꯪ ꯕꯕꯥ ꯏꯕꯥꯅꯤ ꯆꯠꯄꯤꯔꯨꯔꯒꯦ ꯑꯍꯣꯏ ꯏꯃꯥ ꯕꯦꯂꯤꯛꯁꯨ ꯑꯃꯨꯛ ꯀꯥꯔꯛꯇꯨꯅ ꯔꯤꯆꯥꯔꯗ ꯀꯣꯜ ꯇꯧꯖꯩ ꯑꯃꯗꯨꯁꯨ ꯋꯦꯇꯤꯡ ꯂꯩꯔꯝꯃꯤ ꯉꯥꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯔꯤꯆꯥꯔꯗꯇꯣ ꯅꯨꯄꯤ ꯑꯃꯒ ꯎꯪꯈꯠꯅꯔꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯝꯂꯒ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ ꯔꯤꯆꯥꯔꯗ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯐꯥꯊꯗꯨꯅ ꯅꯪꯅ ꯈꯜꯂꯤꯗꯨꯃ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯔꯣꯏ ꯔꯤꯆꯥꯔꯗ ꯅꯪꯗꯤ ꯑꯩꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯁꯤꯜꯀꯤ ꯅꯪ ꯅꯨꯄꯤꯅꯦ ꯈꯔ ꯈꯟꯊꯧ ꯑꯗꯨꯒ ꯅꯪꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯍꯟꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯏꯀꯥꯏꯕ ꯈꯔ ꯈꯪꯕꯗꯤ ꯐꯕꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯏꯖꯠ ꯂꯩꯇꯕ ꯊꯕꯛ ꯇꯧꯒꯅꯨ ꯅꯨꯄꯤꯗꯤ ꯅꯁꯥꯒꯤ ꯏꯖꯠꯄꯨ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯐꯩ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯄꯥꯝꯗꯦ ꯑꯩꯒ ꯅꯪꯒ ꯌꯥꯝ ꯊꯤ ꯑꯣꯟꯅꯈ꯭ꯔꯦ ꯔꯤꯆꯥꯔꯗ ꯍꯥꯏꯖꯔꯦ ꯃꯇꯦꯛ ꯑꯗꯨ ꯄꯣꯡꯒꯅꯨ ꯑꯩ ꯁꯜꯀꯤꯅꯤ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠꯇꯤ ꯐꯪꯗꯅ ꯇꯣꯛꯇꯦ ꯅꯪ ꯑꯩꯒꯤꯅꯤ ꯍꯣꯏ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯀꯅꯥ ꯑꯃ ꯂꯩꯖꯩ ꯅꯪꯒꯨꯝꯕ ꯃꯤꯁꯛꯇꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯃꯤꯅꯥꯏ ꯐꯥꯎ ꯑꯣꯏꯕ ꯆꯟꯅꯔꯣꯏ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯗꯒꯤ ꯈꯪꯗ꯭ꯔꯕ ꯁꯤꯜꯀꯤꯅꯤ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯕꯗꯨꯕꯨ ꯃꯅꯥꯗ ꯍꯥꯞꯄ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯒ ꯑꯩꯒꯤ ꯑꯣꯏꯅꯤ ꯁꯤꯜꯀꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥ ꯐꯪꯗꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯔꯤꯆꯥꯔꯗ ꯇꯞꯅ ꯉꯥꯡꯉꯨ
Noi imungda ngangnaba adugi tondo aigi imungsida ngangano mina taraga ai ikai nangbudi hamu ikai ba khangba natine nama napa leitaba pupang sudaba nang ngangbo kayam oi ima leitaba ipa khangni yokpa ide migi mabuk nanaba thabak tawdri aduga ipana afa fata tana lonchat ningthina takpi tambire adubu nama napa suna leiba nangdi mi amada kai wangang sangang ngangani khangdine ikai baso tambirak tramaline Silky de soundingly Richard mangonda Silky masu angakpani nupi ama oiram labati hangoiba phauram baye pakhang amagi kada leisabi amana changbasi adubu Silky ma dati kaisu khande nupa kaya loina dana laklaba afawi nupini aduga nangumba lamsat kamba amana Richard agi senglaba cast changlapadi natik sunati Richard agi sangai Richard agi kasdi tasengba mandirni nangumba pap chilaba nupi amagi changjafam nate yamon benapasi ngasidi mai hauna sauri Silky arrive nate Richard ki thabakda makhuna indana oi Mr. Richard aina kaidor ke habida namit pe ni yengo nangna nungsiba mahagada nangna kanba ngamra habida adusu yengse Richard sarokli yam thina oi nanguma nupi amana mabu hunduna ngangba nating nate chakho chalo nangna tandrapaso chekhini adavo Mr. Richard nangdi aigini Silky ai khaki Silky de thokre Richard makhang metuna hagal handa chatuna le nupi mana kido ngamne ha magam bi amana heibu khudum chenbadi matik sunati pelek so sanglaktuna koidare Silky haibisina la amisina hatok piro la ine kai harimino Richard belekte yengduna manabu kai haini haige mabung nung sawa maki saltane yam chanai mama hingchawi duna poko machani dana ada ine khalide moi masin manau duna khalise kaino sini kaino waside thamoi kai jena aibo thamoi kai ga sumlai ro hairo yare thabak yamilo moi nung sawa ga Silky ga yumda bom thadara hatradi yar law yare haina lohang basu loikre tilamba miyamdo ama zatki ani zatki hojikti madam nga heuri madam nga riba matam sida mabu ningdanu shiri nupi mana susu tawduna leiringai nupa mado tamna sangli sungkapaga leirabo nangbo thoi khumlakte thoiremba nongmi sangsindana nupi magi manakta fami nati nangbo sungkapaga leirdi nasadu yaro hemi chakso yam chakide hai China Chabrone Tama khatnaba yam horokshano yam hausaning bado babuni nungsiba tokraga mikop sida nupa mada paini yengle haude pungkya tare thoiremba world cup tu yengi baro tare haujikta halakpa matamla thoiremba tapna nupi de bokonsin biduna adugira nangna paisa adudi imanaba mayamdugi awat pa yenglingai thengdokibani sigi sawa hona dese hayeng khai thengna halakpa yar haisine idi hoiba promise film dadi yu thakna bani real dadi thaklamdre ai dumningi thoi tamna hawat khidna fian dagi khudai du lawduna thoirem badapi thoirem basu nangwi lawduna hongdoi thoi phamung damna sangkhidna kankhal thakri thoirem basu khudai hongba loreduna thoi bu tapna kole thoi kai rakle ngasai makai kai su khaludabani yam faze thoi amukai ane kai kre hanu baisini hanu bane haiduna amukai na yari bro tawshiba thoi kainam yenghan gelaw thoi bu makhu samduna mama gi photo thelpa kandu da pusile thoi ngakna mapure bide yengle khurmoi mada tamo imagi seba hana tawse thoi tamna makhut ani lona tuna photo frame da khurami namau hal ngasi di lakle imadi namau masagudan adum chakre ngasi na sagi nungai ba mikup sida imali tabase nungai ba mapung phadra bai khale ima nang namau bu yenglak pro thoi su khurama loiraga yenglakpada mapurei bana mapi ta duna leirambado ubada tablapna konsinduna tamo thoirem basu tapna
ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯊꯣꯏ, ꯑꯩꯒꯤ ꯏꯃꯥꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ? ꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯅꯤ ꯃꯥꯗꯤ꯫ ꯇꯥꯃꯣ, ꯀꯞꯀꯅꯣ꯫ ꯊꯣꯏꯔꯦꯝꯕ ꯃꯄꯤꯗꯣ ꯁꯠ-ꯁꯠ ꯑꯃꯨꯛ ꯇꯩꯊꯣꯛꯇꯨꯅ ꯂꯥꯛꯑꯣ, ꯄꯣꯊꯥꯔꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯧ ꯑꯅꯧꯕꯤꯅꯤ ꯁꯥꯗꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯖꯩ꯫ ꯃꯅꯦꯝ ꯑꯃ ꯂꯩꯖꯔꯝꯂꯕꯗꯤ ꯈꯔ ꯃꯈꯩ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯐꯪꯗ꯭ꯔꯦ꯫ ꯃꯅꯦꯝ ꯑꯃꯅ ꯃꯃꯧ ꯂꯥꯛꯄꯗ ꯍꯔꯥꯎꯖꯕ ꯊꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯅꯧꯕꯤꯒ ꯑꯣꯏꯕꯒ ꯏꯃꯨꯡꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯩꯇꯕꯒ ꯊꯣꯏꯗꯣ ꯏꯃꯪ ꯃꯪꯂꯦ꯫ ꯀꯩꯗꯧꯔꯦ, ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯊꯣꯏꯅ ꯎꯪꯗꯨꯅ ꯆꯥ ꯂꯣꯜꯂꯤꯗꯨꯗ ꯌꯦꯡꯗꯨꯅ ꯊꯣꯏꯔꯦꯝꯕꯅ ꯍꯪꯂꯛꯄꯅꯤ꯫ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯍꯩꯅꯗꯕ꯭ꯔꯣ? ꯏꯅꯦ ꯍꯣꯏꯁꯨ ꯂꯥꯛꯂꯅꯤꯗ꯫ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕ, ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ, ꯊꯥ ꯐꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯉꯥꯟꯕ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ꯫